Kangleipak apunba kholaw gebdetagi laukhocharge Burmagi lalauba PDF City Pura Kuki ko police ama masamaki mamangda magi nupibu ikai khumnaba manghalaba matungda nupasu nupisu anima hatuklaga mayumsu mai thadоклага thambiramkhre rang faubada Delhi da puna MLA kunga humdo Youkhre lemhauriba ruling gi MLA singsu chatna khigani hairi adubu hojik faubadi unabagi appointment di fangdri ki mathakta federal court ta case thangatkhre America gi president Donald Trump na handak H1B visa gi fee kham thengna wangkhalaki badugi matang the healthcare provider sing lining lai shon gi loop sing amadi university professor sing na punna federal court ta Donald Trump ki mathakta case thangatkhre report asigi matung ina H1B visa gi damak dollar lakh ama pi daba yaroi haiba wafam asi yumfam yaudaba aran mathong ni hairi Khwaja Asif na ki khang pirakre Pakistan ki defense minister Khwaja Asif na India na handak Pakistan da landarak labadi fighter jet ki ate akai gi marakta India da fungani haina aki khing chawna pirakre hairi panbaya abdi handak India ki military ki chief Upendra Dwivedi na kadiguma Pakistan na handak amuk terrorist ki attack chatharak labadi malem gi map ta ki Pakistan mutkani haina phongdokhiba wafam adudagi kham thengna pakhalaba Pakistan gi luchingba singna mathang mathang India da aki khang amu hanna pi bahurakhibani Pakistan na India bu maikai mari dagi question na thamnaba su honarakre hairi Pama mahaki nupi atopada chenkraba matung macha mari ga loinana Yamuna Turel da chongthakre Uttar Pradesh ta nupa amana mahaki nupi ado atopa nupa ama ga loinana chenkhiba matung mahakna mahaki macha mari ga loinana mafam asida Yamuna Turel da chongthakre haina thangju numita police na phongdokre police ki matung ina irang numita mahaki nupi aduga khatnakhiba adugi matung Salman kauba nupa aduna khwaidagi sathiba khongthang adu laukhibani Yamuna Turel da chongthadringai gi mamangda mahakna video ama record tawki amasung madu mahaki nupi Khusnumana amasung mahaka nungsinariba nupa aduna thoganbani haina magi sister Gulista da thaki video adu online desu tholakre thangju numita Gulista na police ta chatki amasung police na mafam adu da thunglaki amasung driver singi matenga loinana rescue operation chathakre mapa ga loinana ising da chongthakiba angang sing adudi mahak taraga nithoi sifa manga aman ahum amasung thanipan ta ngariba Inaisa kawi haina additional superintendent of police Santosh Kumar Singhana haiki imung manungi mioi singi matung ina Salman amasung Khusnuma chahi taraga manga luhongduna laiminaraki adubum handak imungi khatnaba sing lainaki irai numita khwaidagi nauba khatnaba du thoki madugi matung Khusnuma na magi nuksinaba nupa aduga loinana chenki madudagi Salman na magi macha sing adu Yamuna thongda pukhi amasung chongthaki Elon Musk ki wafam da India pumba kham thengna saunakre Tesla amadi SpaceX ki CEO Elon Musk na social media da phongdoraki ba wafam amada India pumba gi mioi singna kham thengna saunakre pause gi matung ina Elon Musk na social media da Angrez singna India da matam amada laingak sasan tawduna thamlamba du maming khaktagini ta sengna di British singna India da on nebagi thabak amata pangthokhi de haina social media da thagalakhibani hairi coaching center da Pokhaibada ni Sire Mla Youkhre Uttar Pradesh ki Farkhabat Thalaiba coaching center amada thangja numita Pokhaiba amada yamdrabada mioi ani secret atopa manga Youkhre thokiba Pokhaiba adu batsman adugi manungda leiba Sathige Haige adugi manungda kahenba concentrated methane maram oiraga oirambi yai haina police na haiki Kadri Gate police station area gi makhada ikhoina 3:19 pm aduaida pau fangki field unit amasung fire services na mafam adu da thabak chathakre thokriba thodo adu coaching center amagi basement laiba Sathige Haige amadagi oiramba yai mafam aduda switchboard amasu fangki maduna maram oiduna blast adu thokpa oiramba yai asok pasing adu laing chathakre thijinbagi thabak chathari haina paumisingda Farkhabat SPRT Singhana haiki thodo adu karidagi thokibano haibadu thijinaba city magistrate ki chairmanship makhada committee ama semkre haina Farkhabat DM Asutosh Kumar Dwivedi na haiki Laumina KVC da lupa lakh yankai fangkre ising ijaw sing da magi mahi marong mangkraba Maharashtra dagi laumi amana Amivav Bachchan gi kuiso kon banega property KVC da anoba punsi ama fangkre Satrapati Sambag Jinga district ki Baithan town dagi apikpa laumi ama oiriba Kailas Kuntewar na wahang taragamari gi paukhum chumna piduna popular television show adu da lupa lakh yankai fangki Kuntewal na ekarani gi lamkhak lei mahaki mama mapa sing amasung mahaki nupi amasung angang singa leiminei chahi kaya mahang ikang ichaw crop failure gi khudong thiba kaya mayok na ki amasung atopa gi lobok sing da lever ama oina kariguma da thabak su ki adubu manglan amana mahak khudong thiba chahi sing adu lanthok tuna KVC stage fawba puraki lupa lakh yankai winner oibigi nungai badu wahaina phongdokpagi wangmada laikre aikhoi guma mioi singi damaktadi asiguma senfam tanba fawba thajaningai oide haina Kuntewar na haiki magi khongchid ase mahakna ahanba mobile phone laikhiba 2015 dagi hauki angang oiringai dagi aihak lairik tambada faraki amasung aihakna pakhiba natraga takhiba khudingmak ningsingbagi habit amalai
ꯑꯩꯍꯥꯛꯅ 2015 ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯂꯩꯈꯤ ꯑꯃꯁꯨꯡ ꯌꯨꯇ꯭ꯌꯨꯕꯇ KVC episodes ꯌꯦꯡꯕ ꯍꯧꯈꯤ ꯁꯣ ꯑꯗꯨꯗ ꯍꯤꯡꯒꯣꯔꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ contestant ꯑꯃ ꯃꯍꯥꯛꯅ 2018ꯗ ꯎꯈꯤ ꯐꯦꯁꯕꯨꯛꯇ ꯃꯍꯥꯛꯄꯨ ꯑꯩꯍꯥꯛꯅ ꯊꯤꯈꯤ ꯃꯥꯒꯤ ꯅꯝꯕꯔ ꯐꯪꯈꯤ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯈꯤ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯒ ꯁꯦꯜ ꯐꯪꯒꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯂꯧꯁꯤꯡ ꯑꯗꯨ ꯂꯩꯔꯕꯗꯤ ꯇꯁꯦꯡꯅ ꯅꯍꯥꯛ ꯁꯦꯜ ꯑꯗꯨ ꯐꯪꯒꯅꯤ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯗꯒꯤ ꯑꯩꯉꯣꯟꯗ ꯑꯍꯣꯡꯕ ꯂꯥꯛꯈꯤ ꯂꯧꯒꯤ ꯊꯕꯛ ꯁꯨꯔꯕ ꯇꯨꯡꯗ ꯑꯩꯍꯥꯛꯅ ꯌꯨꯇ꯭ꯌꯨꯕꯇ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖ ꯌꯦꯡꯈꯤ ꯃꯗꯨꯒꯤ ꯆꯍꯤ 8ꯀꯤ ꯃꯇꯨꯡ ꯑꯔꯣꯏꯕꯗ KVCꯗ ꯂꯨꯄꯥ 50,000 ꯐꯪꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ